Lakhipuronline puthokchaba August ki tang 15 nongmaijing numit ki Khomjinba Pao tabirasi ahanbada maroiba Pao Humutara manga suba ningtam numit ka mari leinana Silchar shahar gi mafam-mafamda gari chathok chasinda athingba khara thamkhre ningtam numita laingakna numit asigi oiba SOP puthokre Barak Tampak ki mafam-mafamda athoba singi ningsing thauram pangthoknabagi Pao makhatana lakli Tripura ki TV channel manga thingkibagi mayokta pendaba phangdoknakre amasung Assam da ngarang nongna miyo chatret ke yangkhai manga gi masada COVID-19 positive oiba thengnakre laichat asina positive oibagi chang chada 0.8 oiri Haujik mapung oiba Pao tabirase Laibak sinba thungna pangthokpagum Barak Tampak jila ahumda sungasi humutara manga suba Bharatna ningtam khiba numit pangthokli ningtam numit asiga mari leinana Silchar shahar gi mafam-mafamda gari chathok chasinda athingba khara thamkhre Silchar dangasi PWD road phauduna gari changbada athingba thamli Devdut point tagi circuit house tamna gari changbasu athingba thamkhre India Club point tagi magistrate colony phauraga makhal kudingi gari chatpadasu athingba thamli ngasi ayuki pung 8 tagi hauraga numit yungba pung 12 phauba athingba asi leigani hairi Humputra manga suba ningtam numit ka mari leinana anoba SOP ama puthokre Rajyagi Disaster Management Authority na irai numita thokiba anoba chana pathaba sigi matungina Rajyagi oiba ngasigi numit asigi thauramda miyoi lising ama makhaidagi hena tinba yaroi Jila thaki oiba thauram singda miyoi changwadagi hena tinbada athingba piri aduga Subdivisional thaki thauram singda miyoi chahumdagi hena tindanaba pautak piri Ningtam numit asida saruk yariba sarkar gi thomi sing amasung atei miyoi sing curfew gi athingba singdagi komthokani aduga ngasigi numit asigi oina gari gi event out ki pathap singsu komthokani hairi adumoinamak ningtam numit ki thoram sing covid chana pathap chapsana ngaktuna tangai fatana mark sizinaduna amasung amaga social distancing ngakna chatpa loinana sanitizer sizinana ba hairi Mariba ki ningtam mangak naba British ki mayokta thawai pamuba leitana lanthengna thawai na pontha pikhiba athoba singbu ikai khumnaba galoinana August ki 19 da athoba singi ningsing numit pangthokna kibagi makha tana paulagli athoba singi ningsing numit na lakpada Voice of Manipuris Assam gi volunteer singna silangduna Moinul Hok Sriti Mukta Manch Sonai gi compound da August ki 19 da athoba singi maphamda ikai khumnaba utki Thauramda Sonai Municipality Board, Sonai PS, Mairagi Imai Ben Singh amasung Sonai gi akoibada khundariba Naharul Singh sarukyaki. Manipuri Youth Front of Assam Maipagi Mayeloisang Silchar Rongpurda August 19 da chamaga kunthra suba mareibak ningma numit pangthokre Maipagi President Thangjam Brojenna athoba singi mafamda mairak katuna thauramasi haudoki Ima leibak izati gi damak nokna nongna thawai katkhiba athoba Bir Tikendrajit Thangal General loinana ate athoba singi damak minute ani tuminna leptuna thauni jakhi thauramda Maipagi Chief Advisor Saram Herajit thoiba singna chingba miyoi singna sarukjaki Assam Manipuri Maira Pai Bilup Ampal nasu chamaga kunthra suba mareibak ningba numit pangthokre thauramda Kamranga da leiba awapali ningsing khubamda heilei katuna minute ama tumina leiduna ima leiba ki damak thawaina pontha pikhraba singi damak thoni jaki thauramda Ampal ki President Ima Sanathoi Devi Thabalai Devi loinana Maira Pai bi ki luching bising sarukjaki Chamaga kunthra suba mareibak ningba singi numit pangram Maira Pai bina sinduna Udarbon pangram da leiba Pauna Brajaba sigi mitamda leisu katuna athoba singi damak minute ani tumina leiduna thoni jaki thauramda Ampal gi Vice President Prabhat Singh Bijoya Singh Kamini Singh Dipali Singh na chingba miyoi singh sarukjaki apunba Poramlen Marup Assam loinana Sub Committee Ima Kaithel Lairembilup ka khusamnaduna apunba Poramlen Marup ki
Head Office Ima Kaithel Lairembi Complex Nutun Bazar Hozaida August 18 Chamaga Kuntra Suba Thoba Singi Ningsing Tharom Pakthokre Loop ki President N Brajabidul Singna Piral Chingkhatki Amasung Ima Kaithel Lairembi ki President KH Rajbabu Singna Sahid Tarpanda Lamjingduna Bir Tikendrajit ki Saktamda Haikat Laikat Tamki Matungda N Brajababuna preside Tawduna Pangthokiba Aphongba Mifamda Advocate Y Nayan Singna Chief Guest oina sarukjaki Guest of Honor Singdi U Kunjabihari Retired Headmaster P Kamini Singh ex-VP Assam Manipuri Sahitya Parishad W Chandra Social Worker amasung L Shruti Kumar Mifamda sarukjaki Numida sida Nongthombam Indra Kumar gi Ipugi Phungawari amasung Y Noyon gi Laikai sida Lamdam sida Laipak sida Haiba Saireng gi Lairik amasu phongki Aroibada Mifam Mapugi Warol Piki Bagaloinana Mifam Luisin ki haina Apunba Poramlen Maruk ki Secretary Taurem Syam Kishore gi Cherol da Phongdorokli Ganatantra gi Chanabi Wangbada Thingjinduna Thamkhraba Tripura gi Local TV channel manga amukhana hangna badabi tawraduna ngarang August ki tang 13 Thangjanumit Assembly of Journalists AOJ gi banner makhada print media amasung electronic media gi mioi singna yaning deba phongdokpagi khongset ama chatkhre Local TV channel manga adudi Mrinalini N Halla Bol Dinrat TV 24 Akash Tripura asini Thingjin khibagi notice adu withdraw tawba Paumi gi hak ngak na thamba Paumi gi mathakta landarakpagi janing deba phongdokladuna Assembly of Journalists ki General Secretary Sonit Deproina Paumi singda phongdoki haina Agartala dagi RK Tarunjit na paudamlakli Assam gi yaipa yumba loising na puthokiba COVID-19 bulletin gi matungina Assamda ngarang miyoi chatrit ka yangkhai manga gi masada COVID-19 positive oiba thengnaki laichada sina ngarang Kasar jila da miyoi kunhumdoi Karimganj jila da miyoi kunithoi aduga Hailakandi jila da miyoi mari gi masada COVID-19 positive oiba thengnaki positive oiba gi chang chada 0.8 oiri Assam da ngarang miyoi 13 laichada sina leiki da bagaloinana leiki da bagi apunma masing lising manga chamri gi marfuni thoi sukre Manipur gi haksel loising na thokpa pau matungina miyoi chamri ga kunthra mapan gi masada ngarang COVID-19 positive oiba thengnakre laichad asidagi miyoi chamga ga humudra humdoi phaduna hankre layeng chathaduna leiriba active case ki masingna lising manga chatruka kunipan ni Manipur da ngarang laichad asina miyoi mapan laikidaba ga loinana apunba laikidaba gi masing lising amaga chatret sukre Aroibada maruoiba pau amukhana Humutara manga suba ningtam numit ka mari leinana Silchar sahar gi mapam-mapamda gari chatok sasinda athingba khara thamkre Ningtam numita laingakna numit asigi oiba SOP puthokre Barak Tampak ki mapam-mapamda athoba singi ningsing thauram pangthoknabagi pau makhatana lakli Tripura gi TV channel manga thingkhibagi mayokta pendaba phongdoknakre amasung Assam da ngarang nongna miyoi chatret ka yangkhai manga gi masada COVID-19 positive oiba thengnakre laichad asina positive oiba gi chang chada 0.8 oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare